Akaswani Imphal Wahengbam Rajesh na pau pajari ahanbada maruiba pau Jiribam jila da haujik oirikliba phibamgi yenglaga sarkar na ngasi ahenba force thajinduna irang laksinna ba honari Manipuri Rajapal amasung Mukhyamantri na ngasi Naidili da unaduna Jiribam jila da oiriba phibamgi matangda kupna khanakre Assam Rifles na Bharat Myanmar ngangkhoi paringdagi mioi manga kanba ngamle Kendra Anoba Sarkar hayeng wasak launa ba sem saba loire Shri Narendra Modi na hai NDA na marat sepa amasung chokot pada yumpam oiba sarkar ama laina ba honagani amasung Congress Working Committee gi mipam ngasi pangtok tuna Sonia Gandhi bu Congress Parliamentary Party gi chairperson oina khankre Jiribam da haujik oirakli bifim asigi yenglaga Manipur Sarkar na ngasi ahenba commando force thajindura irang ngasi laksin na bahonari jila asigi Borobekra subdivision gi mafam khrada chawna ungkhana ba leiri hari jila asida haujik oiriba phibam gi matangda aikhoi gi Jiribam paumi gi paudam ama Jiribam da makha tana pamdaba thodok sing thondanab gi damak 87 battalion CRPF 39 AR 7 ARB amadi Manipur Police ki apunba team amana akan mamong da ngaksel gi thawrang lokhatli chairak sida Manipur Police ki special commando gi team amasu helicopter na purakre lunana Jiribam da sizinana ba kesper amasu haujik Jiribam Police Station jawrakre aduga Borobekra subdivision da gi lanjena khibasing adu Vidyanagar multipurpose sports complex ta hangliba relief camp ta haujik changjafam lawduna leiri ngasi ngasima ki oinadi haujik phawbada makha tana pamdaba thodok Jiribam da thokpagi leitri Akaswani Imphal gi pau gi damak Jiribam dagi ngate bisajit Jila da object oirba phibam madu yenglaga Jiribam da leiba maira paibi lupsing AJMP Jimpal WASED JIN WAK amasung WWOK gi lusingba singi apunba mifam ama Jiri Development Organization gi office ta pangthokpa paugi mifam da haujik oirba jila asida tangdu leita da phibam asibu sarkar gi maikei gi akan miyang changbina ba appeal tawrakli Mifam madra saruk yakiba all Jiribam maira paibi gi president S Susilana Vidyanagar multipurpose sports complex ta lanjena duna leiriba miyamgi sana thangnaba amasung tangai phadaba haksil gi khudong sabasing pibinaba district administration na hona biu haina appeal tawrakli mahangna hai security tawrakana cycle chat na nga le hari ba rani bank sida aduga budan khandana security se amata leitaba aduna maram warkana leiba ngamdaba dagi thoropani thoropadu da chance lawakana leiba mai thadokpi bani aduna mai tawda new minute to ko se ngai de aduna maram warkana huji huji ta so ai koi gi Jiribam serida leiba relief da leiba sing su sana thanga bai thi ngai na bibi da ba kunjen bi da ba adu mam su lei doctor si su ama ni khatang lei hidak lang thak sumarang kai de nurse sumarang kai de doctor sumarang kai de Maragasa Manipur Sarkar ye hukum amagi matungina Jiribam gi SPA Ghanshyam Sharma bo Additional Director Manipur Police Training Center oina nauna posting pire Manipur Police Training Center gi Director in charge oiriba N Pradeep Singhabuna Jiribam gi Senior SP oina hapkre Masigi matakta intelligence amasung napki IGP oiriba Kabib Kebu hanigi posting adugi matakta MPTC gi Director gi thau puragani Masigi matakta Inspector S Ibotombi Singbo Jiribam Police Station gi OC oina amasung Jiribam Police Station gi OC oiramba Ice Deven Kishore Singna CID Security oina transfer tawre hari Rongmai Naga Council Manipur Jiribam Luangrian Haukiba Sagolse Numita Gola Tordigi Mui ama Hatkiba Amadi Bengnuam Dibong Kunok Jiribam digi Mui Amabu Sakang Dabasing na Paki Bigi Tawongbu Kanna Yaning Daba Pongdorakli Serol amada loop asina hai thodok asina maram oiduna jila asida leiba yum kaya haukiba sagol sing numidang da mai thaki bagi thodok sing thokre Jiribam asi mahuksa dagi hauna ingna tapna jati kangrup sing na kunda minarakpa mafam amani maram aduna jila asigi miyamgi yai phana bagi damak athuba matamda santi hanjilana bahona biu haina serol aduna makhatari Manipur gi Rajapal Anusia Wikega Mukhyamantri Nongthomam Birenga ngasi Naidili da leiba Manipur babanda unaduna Jiribam jila da haujik oiriba phibam gi matangda kupna khanakre hari unaba aduda Rajapal na irang adu laksinaba lokhatpa yaba thabak sing lokhatnaba Mukhyamantri da khanganki Imphal gi tongan ba relief camp sing da isauna maram moiduna changjafam lawduna leiriba miyoi sing da tangai phadaba polam sing pinabasu Rajapal na Mukhyamantri da khanganki
Nauna Inner Manipur Parliamentary Constituency ki MP Khalaba Dr. Bimol Akojam na hairi Jiribam da togliba irang asida soklaba miyam amadi makoy gi lan tumsing sarkar na ngak sen gadabani paugi mifam amada siri Bimol na hai jila asigi manung hunjin ma mafam sing da lairiba miyoy sing ngak sen duna thamba haibasi tangai pade jila asida ehenba force thajin duna irang asi laksin naba amadi miyam asoy engam thoktuna ba sarkar na thabak paikhat kadabani Aina mayam da pilto ba mayam su to view ko gi fu amo go gera moina ta ri ba lam sing se mi thang do ko nga ha ki momentary ne ha thang do ki ba nga tani du ni ya ri ma khai bi enforce so la life and property se full force nga a thang da ba ni ado ai usik district official kam bu se form wari sa zare ji ba bi ko ado mo ko ji enforcement khra lai hai bu se ko town da le ba mu di ngarang da ki nga abam ma Jiribam jila da haujik oiragaiba phibam asi loisinaba Kendra Sarkar na atuba matamda thabak lokatnaba Coordinating Committee on Manipur Integrity kokomina mari lainaba singi pungning chingsilagi haukiba sahi ama asida mang takiba lan thum singi daita kanana pugadagi haibadu Kendra Sarkar na khangna thabak paikakadabani cherol dun hai thokdok sing asida laikidaba imung manungi awaba singda saruk yari paugi maraktana break ama NABH Phanglaba AOI Babina Specialty Hospital asida Medical Surgical Radiation Oncology Nuclear Medicine Lying Bagi Khudong Chaba Vizari State asida ahanba oina thyroid cancer gi iodine therapy haubaga loinana cancer khangdok naba PET CT scan leiraba hospital ni CMHT PMJY card paiba amasung government employee singisu layeng bada khudong chaba vizari doctor singna tumor board phamduna anaba singi layeng da chawna mating pangli akupa marol gi damak AOI Babina Specialty Hospital Sajiva Jail Road Khabaisoi Imphal East Tanabiu Pabiriba pausi Akasbani Imphal degini Assam Rifles na Bharat Myanmar ngangai paring degi miyoy mga kan mangamle hari Assam Rifles ki PRO na tokpa chero lamadhay Myanmar lami amadi Rebel Forcing gi marakta Myanmar da hojik toliba irang asina maram oidna miyoy mga asi chenthorok padegi Assam Rifles na kan mangam kibani chero ladnai Rajesh Santi lainaba amadi ngaksel gi thabak ena kangkhana ba pandamda Tengnopal jila da Assam Rifles na operation chathaki ngasi Imphal East ki Mantri Pukida laiba IGR South ta pangthopa thorom amada miyoy mga adu makoy gi imung manungda kusin na ki hari Imphal East jilagi manung chanbada cheliba turel singi khongban amadi iram nala singi mathakta ain kaina sajiliba sing mari leinaba singna atuba matamda lokthoknaba jila asigi deputy commissioner na khangalakli cherolamada deputy commissioner Kumantem Daina na hai turel torban sing amadi nala singi mathakta ain kaina dukana singba sajilakpana nongju thagi matamda ising siembada kudong chadaba kaya mayok nahali maramasina mari leinaba singna notice thokpadagi numit 8 nigi manungda hairiba sing asi lokthokadabani karigumba lokthokta tarabadi ain gyoba thabak lokhat kani Kaksing jilagi Thaunawjom khulda nauna saba Thaunawjom community hall ibado pakhangba langmaidong gi gate amasung mandap ngasi hianglom kendra gi MLA Dr. Radhesyam Yumnamna sangakre thoromdu wangang bada MLA na hai wabogai lamkhai digi sero phawbagi Indo Burma Sugunu road ki asuki matik phatriba asi sembinaba tangnaduna lakpani adubu Rajya Sarkar gi sel tungi phibam phatabana ngasi phawba thabak oina onthoktrei mahangnai hogjumaki oina lambi asida leiriba port holsing mention naba honaragani Kumgi nong lakpaga loinana none jila da lawmi singna thabak chinba haure nong marang kaina chubadagi labuk singde ising marang kaina leibadagi lawmi singna labukta phau thabada hena kudong sahale aikoi gi paumin hai kumgi nong marang kaina churabadi jila asida mahi marong marang kaina puthokani haibigi thajaba lawmi singna phongdok narakli Mahoksana tholapa yaba khudong thibasing haibasigi matangda Manipur handak lengna mang tahan kraba miyoi singi oiba awareness campaign ama ngasi namborgi naurem khulda leba panthobi lampak ta pangthokre People's Resource Development Association Action at Association na punna sinba thorom aduda akanga hikyana khudong thiba thorpa matamda karamna ngakthokadagi habigi matangda wangangki hari Isauna solaba Imphal East jilagi miyamda Indian Red Cross Society na thaknaba afaba isingsing kusina kre hari Larik engbo mayai laikai ward number 4 amasung laifam kunau awang laikai gi awaba tarba miyoi singda society asina mateng pangki Corridor Sandok Loop Wangjing gi nipu tare lak suba mapok numit ngasi Wangjing de leba corridor sanglenda pangtokre thoromduga mari lenna corridor gi chephong ithil phong bagalena laistram syamogi wari macha lari wamai gi mairi duna phongki
District Sports Association Kakching Sinduna Association Asigi Ground Sathariba Kunmathoi Suba KSS Lehaug Devi Memorial Super Division Football Tournament King Asigi Match ta SWC Waikongna KMSWC Kairapu Panjil Mari Amada Thoiki Atoba Match Amada SWC Kairakna LYA Wangubo Panjil Manga Amada Thoiki Bharat Lanmin Sinduna Lamlai Police Station Amasung Chalo Youth Football Club ka Khusam Naraga Imphal East ki Lamlai Chalo Khulda Chatharakpa Chalo Knockout Football Tournament Lamlai Football Club na laure Team Kunmari na saruk yaduna tha asigi ahum digi chatharakiba tournament asigi ngasi sanakiba final da Lamlai Football Club na Sombung Students Club pu Panjil ani sinoda thoikibani Akashbani Imphal digi pau tabiri Kendra da anuba sarkar hayeng wasak lobgi sem saba loire Rashtrapati Draupadi Murmu na BJP Lusingba Sri Narendra Modi bu Anoba Sarkar semnaba baton tawkrabani wasak lobagi thoram heng numidang pung 3 minute 15 da Rashtrapati Bhavan da pangthokani Rashtrapati Draupadi Murmu na Sri Narendra Modi amasung mahaki mantri mandol bu thabak paiba amasung aruibang ngakpagi wasak logani Sri Modi na ngarang Rashtrapati Bhavan da Rashtrapati Draupadi Murmu unaduna anoba sarkar semnaba dabi tawkibani madugi mamangda BJP ki President JP Nadana Luchingba NDA gi mihut kangbu amana Rashtrapati unaduna BJP Parliamentary Party gi Luchingba oina Sri Narendra Modi bu khalle haibgi cherol amadi NDA da yauriba mapang dol singna mahakpu chawkali haibgi cherol pisingki Rashtrapati Bhavan gi mapanda wangang da Sri Narendra Modi hai Indiana Marachetpa Amadi Sokotpada Yumpam Oiba Sarkar Ama Semgani Manghai Mantri Oigadoriba Singi Ming Rashtrapati da Pisilagani Sri Modi Nahai NDA Miamna Kudong Saba Amaga Amu Pirabanina Haujik Saliba Tarani Pansuba Lok Sabha Asi Anoba Amadi Mating Pudopangamba Saba Ama Oiragani Sri Modi Nahai Lebag Asigi Miamna Makoida Tazaba Tamliba Adu Sarkar Asina Soidanamaki Mampaung Nahangani Mapan Thoram Mantraloin Hai Wasak Lobagi Thoramda Sri Lanka ki Rashtrapati Maldives ki Rashtrapati Seychelles ki Uparashtrapati Bangladesh Mauritius Nepal amasung Bhutan ki Pradhan Mantri Singh wasak lobagi thoramda saruk yagani Ningsing bayay handak pangthokki batarani pansuba Lok Sabha mikhalda seat changa nifu humdoi gi manungda NDA na seat chani marpudra humdoi da mai pakibani wasak lobagi thoramga loinana Delhi Police na akhanaba ngaksel gi thorangsing paikat pa hore wasak lobagi thoram manungda drone hot air balloon paraglider hang glider na singba paiba tingle athingba si mathangi numin nini phawwa chanagani hairi Congress Working Committee gi Miphamna Dolgi Lusingba Rahul Gandhi bu Lok Sabha da Birodi Lusingba Oibina ba hijakre Congress Working Committee gi Mipham ngasi lorba tungda Dolgi Lusingba KC Benugopal hai Rahul Gandhi gi Luching makhada mapangal kanba sakti leba Birodi ama soidana Sabha da leigani haibagi thajaba lei Dolgi Lusingba Jairam Ramesh na hai handak ta pangthokkiba Lok Sabha mikhal asina Congress Dolgi oina punging thoganingai oiri mang hai dol asina handaki mikhal da oirakiba pibam raija thaktagi kupna yangsil Congress Working Committee ki mipam ngasi pangthoktuna Dolgi Luchingba Sonia Gandhi bu Congress Parliamentary Party ki chairperson oina khankre ngasi numidang waram Naidri da leiba sangsad ki Central Hall da pangthokpa mipam madura Dolgi President Malik Arjun Kharge na Congress Parliamentary Party ki chairperson ki damak Sonia Gandhi ki mingbo prastab toki Dolgi Luchingba Gaurav Gogoi Tariq Anwar K Sudhakaran na Sonia Gandhi bu chairperson oina bagi damak sagatki Mipam lorba tungda paumi singda wangang bada Dolgi President Malik Arjun Kharge hai Sonia Gandhi bo Congress Parliamentary Party ki Luchingbi oina khanba haibasi dol asigi oina di laibak phabani amadi dol asi hena saukaranaba honabada Srimati Gandhi na lamjingani haibagi thajaba lei Andhra Pradesh amasung Orissa da anoba sarkar wasak launaba sem saba loire Orissa da anoba Mukhyamantri wasak laubagi thoram ningthaukaban numita Bhubaneswar da leiba Jantar Maidan da pangthokani Telugu Desam Party ki President N Chandrababu Naidu lagliba yumsa kaisinu mita Andhra Pradesh ki Mukhyamantri oina wasak laurgani wasak laubagi thoram Vijayawada da ayuk pung 13 minute 13 pangthokani Aroibada maroiba pau Jiribam jila da haujik oiragba pibam gi yenglaga sarkar na ngasi ahenba force thajinduna irang laksin na bahonari Manipur gi Rajyapal amasung Mukhyamantri ngasi Naidli da unaduna Jiribam jila da oirba pibam gi matangda kupna khanakre Assam Rifles na Bharat Myanmar ngangkoi paringda mioi manga kan bangamle Kendra anoba sarkar hayeng wasak launaba sem saba loire Sri Narendra Modi na hai India na marachetpa amasung chokotpada yumpam oiba sarkar ama lainaba honagani amasung Congress Working Committee gi mipam ngasi pangthoktuna Sonia Gandhi bu Congress Parliamentary Party gi chairperson oina khankre Paulo jare